NIA Myanmar terrorist training Touraga lay Haina Thajanaba foreign national target ki manungda Ukrainians taruk amasung American ama yauna Phakhre Haina Thajanari. Ngarang March tara taruk New Delhi da laiba the special NIA court na Patiala House Court ta numit tara mathuini gi oina foreigner taruk NIA gi court ta puthoktriba mamangda National Investigation Agency NIA custody da remand lokthakre. Delhi dagi Ukrainians ahum, Lucknow dagi ahum, amasung Kolkata dagi US citizen ama Phakhre Haina Thajanari. Additional Session Judge ASJ Prasant Sarmana numit tara mathuini gi oina March ki tang kun gataret fawba NIA custody da remand lokthakre. Hearing asi court room da close tawki Special Public Prosecutor SPP atu tyagi ga loinana Amit Rohila amasung atay atopa NIA singa NIA gi custody da numit tara mangani case asi investigation chathagani. Makhoi sing asi India da visa lauraga lakpani haina aduga Mizoram gi protected area da changlakpani. Matung tabada ethnic war groups ka paw faunaraga Myanmar da changlaki haina Thajanari. Makhoi sing asi India gi insurgent group ka mari lainai amadi achoba drones kaya amasung Europe dagi India da ethnic war group asida purakli haina su Thajanari. Nakal amaramda Senior Advocate Pramod Kumar Dubey amadi Advocate Atul Sehal na accused person adugidamak tholakhi. Makhoi ani na NIA gi custody remand chero adu lokto o haina NIA gi mayokta lefki.